Ngasi phongkiba tongan-tonganba pautesing amadi social media dagi lokhatjaba pausingi update pizari ahanbada maruiba pau torbungda tariba CRPF personnel singna lambida satpa miyoi kayabu phu seiba yauna kihan khanganba tawrakpagi kwakda praja singna report tawrakre Manipur gi lam Myanmar da pithokpa yaroi haina khengjoida Kuki singna rally Chatkhre Lainga kayanaba purakpadagi Kuki na ukrul lambida chatharakpa counter blockade Hangdokkhre suspension operation gi chana kanglon miyamda khangandabagi mayokta bimola koijamna Lok Sabha da pukhatkre KSO na matik chaba khudam changdam yaudana maral sibagi thawong khudakta lepkadabani haina NPO na phongdorakre Supreme Court na Manipur gi irang asina sohalaba benefit phangdabasing verified tawnaba committee da khangankre India government ki proxy force oina sijinariba mitopsting namduna maramda halankigadabani haina Ams na phongdorakre Thokle Putharab nupi gi Hakchng Ams Phngle Tamil Nadu Assembly na NEET exam kakthatuna masagi oiba exam pangthoknaba warep lawkre Manipur ki election da RPI Athawale na independence oina mikhal thengnaragani haina Ramdas Athawale na phongdorakre August 15 India gi Independence Day gi thawramaste boycott tawbaga loinana total shutdown Thokle haina korkomna phongdorakre August 18 gi census haurabade thoganingdaba thaudok thorakloi hainingai leite haina JFD gi demand mapungphana sawatkani haina phongdorakre IDP sing mayumda hanjindriba phawba census pangthokpa yaroi haina mahiroi lupsingna phongdorakre haujik pau sandongna pizari KSO na matik chaba khudam changdam yaudana maral sibagi thawong khudakta lepkadabani haina NPO na phongdorakre Kuki Student Organization KSO Sadar Hills amadi atay mari lainaba singna matik chaba khudam changdam yaudana kanagumba lanai miyoi phurup natraga lup amata da maral sibagi thawong chatharoidabani haina Naga People's Organization NPO na phongdorakre NPO na thadorakpa chirol aman hai Kailenjang da yumai thare haibagi pau hek phangbaga NPO gi mihut kangbu ama khudakta chatuna achumba punamak khandoknaba honake maral laijadaba misamgi yumai thabagi thawong naga miyamna yaningde adubu thaudok thokpamda yengsinba chatkiba NPO gi mihut kangbu adu taphau Kuki village da Kuki gi miyoi singna thingduna thaudok thokpamda changhankhide lambi thinglamba nupi kharana nung khulaga NPO gi mihut kangbu aduda attack chathanaba thawrang lokhatpaga loinana Kuki gi nupa kharana su kihan khanganbagi thawong chatharake thaudok thokpam tamna changsilakpa senapati gi SP na lusingba team amasu taphau Kuki village mapada masing yamlaba Kuki singna thingduna thamke hiramasigi matangda mari leinaba authority na mamutana thigatpa mathau tai hojik phawba NPO na thigatpada Khanglakpa wafam matung ina Kailenjang hairiba khungang ase lanjena kibadagi mi amata leinadraba khungang ne mai thabagi thaudok adu thokadaba nongma watlingaida village ki manau nupa yauna khunja ahum khungang aduda halakhe mafam adu bunga senduna leiramkiba security personnel chingsu mahausagi matagum akoibada patrolling chatharingai gi cherakta yumai thabagi thaudok adu thokkibane atopa mafamdagi khungang aduda kanaguma miyoi amata changkiba leite haiba NPO na thigatpadagi khangba ngamle hairi Lainga kayanaba purakpadagi Kuki na ukrul lambida chatharakpa counter blockade Hangdokkhre Nagana Kuki miyangi mathakta chathaba economic blockade ki mayokta Kuki singna Imphal ukrul lambida chatharakpa counter blockade ki khongjang lainga kayanaba purakpadagi ngarang nungthil Hangdokkhre Kuki na chathariba counter blockade asigi matangda ngarang Manipur lenga ki Home Minister Gobidas Konthaujam lenga ki Wangang Loi Thoksom Radeshyam MLA Singh Seknerul Hasan P. Broden, K. Rovindro amasung L. Rameswar na sangkaida satuna ngarang nungthil pung amata bada Kuki CSO Working Committee gi mihus singa wari sanabada nakalani gi marakta yanaba purakpadagi counter blockade amade total shutdown gi khongjang adu khudaktagi handokkibane Khongjang handokkiba aduna Litan area da tha amarom panduna leiraklaba truck Jamriga Hompurom Imphal tamna thorakpa haukhre panduna leiramba truck driver singi maikeidege Manipur lengak amadi Kuki CSO Working Committee ukrul anibu thagatpa phongdorakle banamadi blockade handokkiba asina tha amarom lambida panduna awaba kaya mayongnaduna lakiba
truck driversing adugi awaba kokpa ngamkhre. Panba yabadi Nagana Kuki mathakta chathaba economic blockade astigi mayokta Kuki CSO Working Committee Ukrulna Imphal Ukrul Lambida July 18 counter blockade ki khongjang changsinba haukibaga loinana khongjang asi hena kansinduna thastagi mangadagi National Highway asida total shutdown gi khongjang changsinba haukibane lainga ka ngarang wari sanaduna nakalani gi marakta yanaba purakpadagi ngarang nongthel pung 3 dagi counter blockade amade total shutdown gi khongjang adu Kuki CSO Working Committee Ukrulna Hangdokkhre hairi. India government ki proxy force oina sizinariba mitopsting namduna maramda halankhigadaani haina Ams na phongdorakre. Lamdamasigi miyam sing kham thengna wanarabasu tungi isa isu sing mahiroi singi khalaga miyam hubna amata oina kholaw lawminaduna haujik paliba government ase paratambiraste masida Ams nasu angamba thakta saruk yagani amasung mangjil thana yawgani haina lup asina thadorakpa cherol amana haire cherol asina makhatana hairibana lamdamasida niyam kaina sangsilaktuna khundabada natana iramdamasibu thugainaba honariba India government ki proxy force oina sijinariba mitopsting namduna maramda halankhigadaani afaba ingtapa khunai ama oinaba honabada miyamsu amato ina saruk yabiyo Haujik Manipurda thengnariba tangdu leitadaba thaudok kaya astagi haurakpamde iramdamasida lepa leitana miraibak-tagi sangsilakpa mitopsing asina asoba maram amani haibasi miyamna khangnaraba wafam amani Manipurga tainariba yumthangnariba lamsingdagi haibade Myanmarda tangdu leitana leitabana maram oiraga midok kaya masing thingamdana Manipurda sangsilaktuna khundasinkre masigi khudam haibabu Manipurda sahi kharagi mamangda leiramba Misinga haujik leiriba misinga natural oidaba mawongda abnormal oina mising hengalakpada natana khul masingsu aduki matik hengalakle matam aduda palamba laingak singna thausadaba amade matamgi yanaba laikhibana haujik Manipurda tangdu leitadaba phibam asi oirakhibani haibada haimanba thokloi Haujik paliba lengak asinastu maya yaudra nongsagumna center gi yaka yengduna leiba center da convince tauba ngamdaba asine JFD na lisang sitna lauduna lakliba mitop hana khandokpiu NRC update tauraba tungda census taubiyo haiba kholawaste tabidana census ki process maka chatharakpa mikok thinaba thaurang taurakpa ase miyamgi kholaw asi tabagi mahutta center gi yaka yengduna leiba center gi remote control gi lengakni haina miyamna lawi haina Ams ki sirol asina makata na palagde Suspension of operation gi sena kanglon miyamda khangandabagi mayokta bimola koi jamna Lok Sabha da pukhatkre Suspension of operation su agreement ki madangda Inner Manipur Parliamentary Constituency ki MP Dr. Akoi Jam Bimol na ngarang Lok Sabha da wafam kaya pukhatkre Rules 377 gi makhada bimol akoi jamna su agreement taunariba aduda agreement adugi sana kanglon sing miyamda khangandana haujik su sangdoktuna leire Manipur gi Deputy Chief Minister Losi Dikhona phongdokkiba wapam paladuna bimol na hai su group ta yauriba Kuki National People Front UPF KNPFP hairiba group aste Liangmai Naga Bilas dagi khunja taruk phaduna pukhraba matung tamthina halambada chenai maduda natana National Highway singda suda leiriba militant sing senkhai thungkhai ka hena chathaduna leiri adumoinamak India amasung Manipur lengakna makhatana su agreement chathaduna leiri Union Home Minister Amit Shahna suspension of operation agreement amasung madugi sana kanglon sing miyam da khangangadabane loinana makhatana su agreement chathabagi wafam su review tawgadabane loinana su agreement ta yauriba ground rule natraga chana kanglon sing yengsinbaga loinana abrogation tawbagi wafam leirabra haibana singba wahang kaya su hangki Manipur gi khwaidagi maru oiriba National Highway sing senkhai thungkhai leitaba lambi ama ohenbaga loinana lambi paring asida chatok chachin tawbada apanba amata leihalloidabani haiba wafam su phongdokki Nakalamaromda Manipur gi miyamna su agreement kakthatuna khulai paiba singi mathakta military crackdown tawgadabani haiba wafam taksinduna lakibani adumoinamak India amasung Manipur lengakna hiram asigi matangda wafam amata phongdoktana lakli haiki
Putharab Putharab nupigi Hakchng Ams Phngle ngarang ayu pung 7 taba matamda Thoubal PS ki manung chanba lamding water supply gi water intake point maya Wangjing Turel da Putharab Putharab nupigi Hakchng Ams Phngle adumoina mag da compose oikraba Hakchng ado Hairok police station gi manung chanba Hairok part 2 mayai lekai dagi khundong bam bidumaki kauba mioi amani haina imung manunggi mioi singna claim tawkhre bidumaki asi haukiba July 12 dagi mafam khangdana mangkibane mahak liver amasung heart naba misakni bidumaki mafam khangdana mangkiba siga mari lainana Hairok police station da su haukiba July 12 da imung manunggi maikedagi missing report ama file tawkhrabani haidi Supreme Court na Manipur gi irang asina sohalaba benefit fangdabasing verified tawnaba committee da khangankre Manipur da English ani kulhumdoi gi May 3 dagi thorakiba ethnic violence asida sokhankraba imung lising kungamari da rehabilitation amasung welfare benefit fangdribasing verified tawnaba Supreme Court na semkiba hanagi High Court ki Chief Justice Gita Mital na lusingba committee da Supreme Court na khangankre Supreme Court ki direction asi court asigi Chief Justice Surya Kanta Justice Joy Malia Bakshi amasung Justice B Mohana gi bench na ngarang Manipur gi irang asida mayum makai manghantak hankraba amade hingnabagi lambi manghankraba imung manung sengi rehabilitation tawnaba chatakiba hearing da pikibane court asigi bench asina government na paikhatpa haukiba rehabilitation sing maru oina beneficiary lising marida Selgi mateng pikhiba amade masak khangdoklaba imung manung lising 8 ki nauna mayum makai sabina ba thorang sing yengsinke rehabilitation scheme asigi makhada kasa house sanabagi damag lupa lakh mga aduga semi paka natraga paka housing sanaba lupa lakh 8 ki senpham sing kaithoke masigi matakta irang asina sohan khraba imung manung listing 12 da Pradhan Mantri Arajya Yojana Gramin PMAYG gi makhada yum sanaba approve tawkhre haiba senior advocate Bibadat Makhijana court asida phongdorakpagi matung ina bench asina khangbangam le haina observation piki IDP sing mayumda hanjinriba phawba census pangthokpa yaroi haina mahirai singna phongdorakre Kangluki irang na maram oiraga lanjelaktuna relief camp ta leiriba IDP sing Masa masagi mayumda hanjinduna nenatana leitriba phawba census pangthokpa yaroi lengang na ngami matagum census tawraglabade akanba khongdang sangsingani haina Pitambara English School gi mahairoi singi maikedigi phongdorakre Kwa Kaithelda leiba Pitambara English School Ratan Kumar Memorial School amasung Regular English High School gi masing yamlaba mahairoi singna ngarang tidim lambida tholaktuna tha sigit 13 tagi census tawnaba lengang na thorang tawribasi yaningdaba phongdoktuna No NRC, no census haiba kholaw kaya lauduna chatakiba khongjang aduga mari lainana Pitambara English School gi mahairoi Namairakpam Sindiana phongdokibada lamdam asida haujik leiriba phibam asida census tawgani haina lengak asina thauranglibasi yaningde Manipura thokliba irang asina mahairoi kaya haujikso relief camp ta sangdafam lauduna leiribasi makoi gi yumsingda ningthina hanjilaba matung census ki thabak paikhatpiu mapalamdagi narol da sangsilakiba mitopsting ningthina khandoklaba matungda census tawbagi thaurang tawgadabani haina yamna taliba demand sing asi lengak asina taduna lawphom thokpa thodang adu chapchana lawgadabane karigumba lengak asina ngami matagum miyangi apambagi mayokta census pangthoknaba hotnarabade mahairoi singna tumina yengduna leiroi haiki